ai sai sana taugadra ai kai to bagi miss call taudoino. Morning guys, welcome back to my channel. Mayam ngai na khali. Mayam masigi vlog sidegi title baba kan da ju khara makhai di dum khangamane na khali ko. Aduna akoi gi mitai community je schedule tribe list ta chanana bu honari ba ai koi gi organization duna kanna chatharaga da like ko. Tawju tawri aduga hoji ngasi ngarang nahan sida koi gi mitai community je schedule tribe list chananabagi demand to the support to boina mass miss call campaign ama chathari ko chije mayam lunum hojik lunum ko gi facebook to ju de each and every whatsapp to ju lunum share tong ramni number ama piri mo da miss call mo da phone to raga moina hairak pa instruction gi matungina ko gi name plus address to mo hairiba number call to riba number do ko sms thari ba ko madugi number to ju mayam lemo khangnaramani khangdaba yauraga jo ai dum sigi makada number do challenger rake tawdu je sigi number jida phone call tawduni ko call torakanda id haira ne ba id call je tawbul werakan da haire ba sigi same number jida adongi ming adongi laifam goloina namu sms tharona sigi ne ba hojik tori ba mass miss call campaign je sigi na koi mitai community je schedule tribe list ta chanana bagi hojik chathariba demand chida support to boina mayamna tawriba haidi one of the campaign eba don si jida ai sai sana tawgadra ai kai to bagi miss call tawdoino haiba wahangje hangbai mathau ta dabana khalleba ko karigino da ai khara haigeba koi mitai ko amon the leaflet amale ko mitai tribe union na ko sizu one of the union ni hoju ki khongjang da sangchaliba sigi union sine leaflet ama phongeba sigi leaflet sida comparison khara tawri ba ko hadi wari me amju liri haidi schedule tribe kamai tawba maitai ne kamai tawna chalamaga kamai na tokhiba habi gi wari me amju sida yam mai seng na palliba ko ps manga turkini ps manga turmate ps tain thoigi si booklet masa mane aduna sijida ai khara comparison khara tawge ba ko moina sida tawbagi matungina comparison tawgi koi gi st ga non st people ga kari khudung saba phangi phangde habdo sida ju mek senga tai ba ko dumem yeminasi maruina non st people haita di koi manipudi yemuraga de koi maitai frup se oidune ba ko ai aduna yengaji ahan bada pre matric scholarship for class 9 and 10 have the class 9 10 tambakanda scholarship khara lairi ko sije schedule tribe ki minati phangeba phangiba category ju parent ki annual income je lakh ani ki makha oigedaba sibu oiraba haire magi masa masu je class 9 10 tambakanda stipend phangani plus mark relaxation adagi book grant ko age relaxation everything loina mo high benefit jingje fangne ba ko amorom da koi gi maitai community da ye muragadi maitai gi koi gi sigi fruit ta ju lakh ani gi makhada annual income oina lakh ko parents mayam leiri ba mui di phangabra phangdre sidama khenare ko adigi mo ani subudana mo post matric scholarship for class 11 and 12 aduna class 11 12 kapa kandu scholarship program amale high river scholarship program jidu st dadi schedule tribe dadi mogi parent ki annual income je lakh ani makhai gi makhada oiraba aduta di high river sigi post matric scholarship for class 11 12 se mogi masajing do school tomba kanda phangane ko sida phangdu jina sida pirami bagi matungina sahi mada lakh ama makai habidi 1,50,000 per annum chahini ne tam duje class 11 12 dun sahini is the lupa lakh humni ko moina phang duje ko scholarship oina yam saura ba huge amount ni masai angang dugi mahi masing tam badabu oiro atopadabu use togebu hairaju
yam thina haidi yam thina haidi kana ba hagadra yam thina kana re ko akoi maiti community da yenguragadi lakh chahi mada lupa lakh ani makhai gi makhada tanba parents mayamal leiriba adubu koi SD oidamnina sizima phangdre ko sizima leira aduna mu degree course nu yenga se degree course nu mu kai leira schedule trap nu phange government of private ki seat chamaga kuntire ki manungda seat manga di moi reservation aduna sidhari je punna seat chatruka kunthra manga for the parents of 2.5 lakhs income per annum for meritorious students haidiba haibdi laglai su hairaba angangi maraksida moigi mapagi annual income je 2.5 lakhs tagi hendraba adu tadi moi seat reservation da mu changduri ba ko hairi facilities je akoi maiti da fangdre tobu parents kaya amadi dum as it is 2.5 lakhs tagi sahi mada 2.5 lakhs ki makhada tam parents mayam le moi di phangabra phangdre adagi mu medicine haidi MBBS ki related line the medicine law management engineering dental adagi commerce course mayamat tambakan da ju hai riba satra da chahi mada rupa lakh ani ko chahi manga tamadi lakh ani ni do 5 times pangtare hai riba podase koi same thing koi maiti fruta sigi facility not available aduga MPhil PhD toba satra da ST students na ko phangyo benefits mayam jingje sidebudi moina piri amount se per annum have je per month oigane ba koi knowledge to ju moi per month phang bane ba ko ado sigi data ji da fix to ji duga ai have de di per month in hairake aduna sahi manga changba ya sahi tare changba ya to bu sahi tare changju only 5 years katani ko stapen pidu je adun MPhil to bobo oiro PhD to bobo oiro arts and social science to bobo oiragana an bagi sahi ani je tha khuding lupa lising nipa ado hojiki dhama am hengalamani ko aduga lemo bo sahi ahum duna lising mapan tha mom dani ko hairi je aduga if science da MPhil or PhD tauragana ST student na fangduje per month ahan bagi sahi ani je lising taraga ni thoi aduga lemori ba chahi ahum duna lising sizu lupa lising tara ni thoine ne budi sida piye ba ko adubu aigi knowledge na di aidi sije hojiki matam da di aidi kara hingalam gudu male ko hojiki oina di adagi mo UGC na approve toba rate khara le pesa ko madugi hisab ta yengaga house rent allowance ko aidi yum da bhara nung leibagi adagi hostel da leiba kopigi madugi allowance mu piri lupa lising tarani thoi per month ha bagi sahi ani duna science ta tobo oiragana ko aduga lemori bachai hum duna lupa lising kun gambanga per month aduga mu arts and social science ta tobo oiragana house rent allowance se thamada lupa lising tara han bagi sahi ani je aduga akon bagi chahi hum jina lupa lising kunga chaunga per month do hari ba facilities ins di koi maiti community da fangde ko atuni adagi Rajiv Gandhi National Overseas Scholarship for Postdoctoral in Engineering Technology and Science courses 20 seats hai bi koi na PhD nung loraga India na taba India da tamamagadi PhD loraga di mapanda koi postdoc to bunamale further studies after PhD madu to wa chalagana aina tamiba foreign university do moina fixed over rate ama laiganeba madu da base tawraga tuition fee adagi maintenance fee adi ato grant mayam ama aduga to and fro gi airfare loina mu provide tawganeba ST students da do high level jingidi it is not available to the mighty community ko simata phangdra music adagi UPSC ki exam thabakanda moidi unlimited ni thaningi phau digi thaba yare ko moidi aduga moi upper age limit 37 years aduga moi qualifying marks su akoi maiti
hingnaba kanda very low yam thina name gre ko aduga mitai community satra mana students mana thage hairagan only 6 attempts aduga sahiju kunthani thoidegi hembe yada ko adagi mo moigi ST gi oinadi protection of geographical land space ki moigi law laigre aduga akhoi gi di leite madunabu chingda lam leiba yade tamda di leiba yai tongnai mem se ko adagi mo moigi tax thidre under section number 10/26 of the income tax act matungina moidi income tax thiande aduga akoi di income tax thiri ba community adun seizing jini sida piri ba comparative statement aduga mo atopa mo yengji sidana hariji state of affairs of Maitai community after 73 years from 1950 without the constitutional support versus communities with constitutional support haibadi sida tongnije ST schedule tribe ka koi Maitai community gani ko haibadi tonglami sida khana chaine bi wante akoi ju status to akoi ju pirona demand to wani ko aduna sahi shok 1950 dagina ngasi phawbada akoi Maitai community gi leiriba ai thabak ingangi post bu oiro position da bu oiro mudu kari leigedo maduni sida mana ulise ahmada direct IS officer schedule tribe tadi more than 14 numbers haribjida majority na cookie crops ado koi Maitai community tadi only 7 numbers ko direct IS officer phangije ado direct IPS officer dana schedule tribe dana more than 13 numbers masing trom jodi hele mogi seats kenoje aduga sideju majority na cookie group aduga koi Maitai community dana only 1 number aduga direct IFS officer dadi more than 8 numbers sideju cookie group na majority aduga koi Maitai community dana only 3 numbers aduga direct IRS officer ko Indian Revenue Service aiba sigi direct phangbadadi schedule tribe tadi more than 6 numbers Manipur dani ko Manipur da leiriba pesa gai duni moina sida hairize more than 6 numbers gi manungda kukina majority aduga Maitai gidi only 1 number ko adagi what will be the position of the employee in the government offices in the next 30 years ngasi digi hauraga sahi kunthra gi matungda government gi office da koi Maitai moi ST gi ID thabak tori bajing gi position je kari oigadagi schedule tribe tadi chief secretary adagi director general of police or pagi chances am wangre aduga each and every head department ID department gi director nu or pagi chances sam wangre moidati aduga koi Maitai community da yenguragadi akoi di as it is middle level da laiba staff am oina dum lairagane madum kanda da koi khang kane what is the value of being ST status na khang kane ba ko adagi mu makhada mu yengasi economic position or the condition of the people of Manipur after 30 years sai kuntrai matung da apagi Manipur da leiriba ipum khudimaki magi pasha pakalak pa magi yumlei keregi condition do kari ora kadagi schedule tribe ta yemuragadi moije tax thidramina paisa yamna paiba elite class chinga ne ba ko kena tax to thirakramina adubu ko Maitai community yi yenguragadi ngasai mamang dagi phangtriba facilities mayam plus income tax thiba maram oraga akoi je leiriba Maitai community gi apunba population je sig manung da 80% di level class da under garni haidi suraga talaga hingba group to modu on garni 80% di ko adigumo aroibada what will be the position of Maitai in the valley in the next 30 years hoje koine leiriba valley je sida koi gi Maitai je chahi kunthai matung da kari phibam da laikadagi schedule tribe ta yengadi valley gi area je moidi ngasai elite class chingkhramina 70% of the valley area je
moina occupy tawra ani paisa pairamina aduga akoina hojik valley da maitena namna tari base sei kunthra gi matung dadi only 10% of the valley area ji owner khatang oiraga leiranne ko adon hari bujing asi aina eta haijamban nasade ko koi sigi mitai maitai tribe union na fomba sigi booklet massage ps tai tho yob je sida yob potuni adon mayam tawbiro hojik misko hariba ngasagi number duta hojik yamne busy yam leibani ko aduna sona tawbige haragadi nudang thengmada tawbi mama natragana ngalikanda haidi mina phone yam kana tawmadaba matam ya hawrapka kanda yam laina phone do tawba kanda line phangmani tawbiro aduga adongdungi moina habi matungina ming amasung address to thajanbiro aduna sida tawgadabni nang taw habigi hangningai ge idi mathok ta tabana khalle tuna tawrasi sije tawdabuju yadraba khungthang amani it is a must kari da lehuriba koi generation je matam mudadi hairiba moin sida thamiba prediction tawrije sije same to same percent tawdagaju more than 70% di adom thok ne ba ko aduna kalausi akoi jo koi hakto talausi sijina mogi ko yengthina si haibana te moju mogi dum foundation ko jo ko gi dum phangsi haibani aduna mayam toksun biro tokselaji hairiba mass miss call campaign aduda nang tawgadamni akoi tawgadamni hangnagi mathau kemta tade gyan taramdaba leiragaju ai sigi video se adom tumgi nungshiraba family and friends da share yam tawbiyo samam naba leiramagaju ko doubt to leitana ba ko aduna kiningai oide ai gi tawgre ko ai gi ulaki mo to ai ko ai som screen tholamge adana mayam tokselaji miss call do aduga amatani habdo ullaga athu matanda koiju schedule tribe ki list da mitai community su yaubagi demand asida koi support do boina tokselaga athu matamda schedule tribe list da koju chalasi ko dona mayam ai ngasi blog ni matang introduction jaraga ai blog super mathogadi like to biro mo share to biro no views idu subscribe to biro mo comment ki sam se le bio so please be safe and be healthy bye bye good night